Hakchangsinda katnanaba Manipur laingaki leiribra Faugaksau ikai amasung kwaktada akan bamongda khutthoknakhrei khunja ama kamando ama amasung kuki militant ani sirei sabungkhok gwaltabi amasung koktrukta nongmai kapnakhrei potchai hondorokpa gari ane Mahabali manakta mai thakhrei ngarangga thana numit hompuga tarungni sujilaglaba Manipurge tamthiraba lan asigi manung channa tha asigi amagi numidang amasung anigi lonaba hingda kumbi PS ki manung chaliba Khoijuman tabi maning laikai da khulasi bu ngaklakhiba khunja ahum kuki militant singna bangkar manakta nongmaina kaptuna halam khiba thokdokta Chief Minister N Biren amasung mahaki minister MLA sing sangchenduna laikhidraba singge hakchangda laisu katuna awaba phongdokhraba matung ngahan ahing nongyai matungdagi Faugaksau ikai amasung kwaktagi mafam singda akan mamongda kuki militant singa state force sing amasung khulngak liba singa khut thokna khibada khunjana ha ama commando personnel ama laikhidabadage Manipur laingaki maikaidagi lan asida laikhidaba miyoisingge mafamda kananaba lairibra haibagi wahang hangnarakle thokdok thokpamdagi phanglakpa yauna Manipur police control dage ngarang thorokiba cherol amanasu thokdok asida kuki militant manga asokapan nangkhibagi manungda anidi laikhidre haibasu khangba ngamle haire thokdok sing asi ngarang nongalamdai pung amaga minute 30 rom tarakpada Faugaksau ikai awang lekai amasung kwakta turel mapange chingkham haikol yauna kwakta ward number 8 amasung 9 gi lona badalaiba Puwain Safai ge nakalani dagi chap manaba pungphamda kuki militant sing na mitay gi khulsing ngakleba khunja sing tamna nongmai kapsin ba horakhiba nei makoina nongmai kaplakpadage mitay khulsing bu ngak selakliba Manipur Police Training College ki personnel sing Bishnupur District Police ki commando BSF amade volunteer sing na khut thokna khe nakalani gi marakta hing chupa khut thokna khe loina na kuki militant singa combined force ka akan bamong da khut thokna rakpadage tera khongsang bigi relief camp da lairaklibe Mamagi manakta satuna lairubana safagadaba oigani khanbadage scooter amada thoksarakhiba mayengbam reki mitai chahi taraga teret kaubana ha ama Faugaksau ikai PS ki manung chanba kwakta municipal council ward number 8 ke kwakta kuthabi mapa hairaga sukhangnaba kwakta sericulture training institute ka mayokna tidim lambida hana lumduna leramba khulai paiba kuki singna nongmaina kapadagi laikanaba nangdara laikhide mahak handakta kosemna haidokhiba class 12 की एग्जामिनेशन दा पास तौरखिबा महिरोइनी हाइरे नाकल अमरोमदा Faugaksau इखाय अमसुंग क्वाक्तागे तोंगान तोंगानबा मफमसिंगदा अकनबा मओंगदा खुद थोंगनरकपदगे क्वाक्ता कैथेलदा नुपी कयाना असम राइफल्स का यामना चाउना मुंगनरखे मफम असिदा चंगसिनखिबा नुपीसिंगे खोंजंगदा सरुक याखिबि नुपीसिंगना हाइबदा करी मरमगिदमक अहिंग नोंगयाई मतुंग पुंग अमगा मिनिट 30 ताबदा नोंगमै कापना बहुरगलबसु क्वाक्ता कैथेलदा असम राइफल्सिंगी गाड़ी फैजिंदुना थमलगा Mateng pangba lakpa Manipur Police ki commando singi gari sing changandana thalaga thamliba karigino hangkhe maram asina masing yamlaba nupi sing thomjilakpadage Assam Rifles amasung army na thatsillamkhiba lambe thadok hallaga commando personnel sing thajinba hobane commando sing changkhriba matungdagi de kuki militant sing na nongmai kapagi chang hantharakibani haikhe maram asina Assam Rifles na chathagiba thawong adu nupi sing na yaningde haiduna mungnarakpadage makhoida onsinduna lathi charge tawrakhibane Thawong asi maksu nupi sing na yaning de hairaduna mafam aduda tenkhiba nupi sing na go back Assam Rifles haiba kholaw sing laukhe amaromda ngahan ahing dagi satharakiba khutthongna bagi thogdok adu ngarang ayuk pung 5 ga minute 30 rom tarakpadage pung khara leplurabasu ayuk pung 10 rom tarakpadage amuk hauna khutthongna rakhibaduna numidang wairam fawba akan ba mawongda khutthongna khe numidang wairam yawna chatharakpada moirang lamkhai dagi P Ranbir alias nauba chahi 30 ga mapan koba personnel ama kokta nangmai maruna panbadagi laikhidre haire mahak sokpaga Bishnupur District Hospital da pukhatki adumoinamak hospital asigi doctor singna mahak siraga purakle hairakhibani haire nungthil athengba phawbada satharakiba khutthoknaba sigi manungda makhata na kuki militant singi maikei dasu misi mina yauramba yai thajanare nakal amaromda ngarang numidang pung 10 helakpadage sabungkho khunau tamna masiga naknana leiriba sangram kuki khuldage nongmai kapa horakpadagi khulngakliba khunja singi maikei dagesu handuna khutthoknakhre Thokdok asima Gwaltabi area dasu chamana bathokhe adubu nongmai makhol tarakpadage manak nangna leiba BSF ke personnel singna search light sing kaptuna yengsinba horakpadage nakal anigi marakta khut thoknarambadu lepkhi haire loina na ngarang nungthil pung ani khara helakpadana Imphal West District ke Kauktruk khulda kuki militant singna maning singlomdage mortar bomb ama kapsilakre bom aduna khulasigi khunja singbudi asokapan thohan khidre adumoinamak khulasibu ngaklagliba state force ki combined team na Bom kaplakpadagi khut handuna nongmai kapna na ba thorang tawkhe
अदुबु असम राइफल्सना मखोय ओइना तौरगे नोंमै कापलगनु हाइबदगे मखा ताना नाकल अनिगी मरक्ता खुद थोकनखिदे हाइरे चैरक्सीदा ngarang numidang pung 4 minute 30 rom tarakbada पोरोमपाट पीएसना कोलिबा महाबली एरिया की हाउकी बैंगदा लैबा कुकी की युम खरदगे ममल यामलबा याउना इमुंगी पोलमसिंग पुथोरकपनी हाइबा दियाई टाटा अमगा बोलेरो जीप अमगा मसक खंगौद्रबा मियोइसिंगना फारगा मै थादोखरे हाइरे दियाई टाटा असिदा नन लोकल अहुमना पोटचैसिंग अदु हाबलगा थौदोरखिबाने अदुगा गाड़ी असिगा लोइना दुना लाकपा बोलेरोदा तोंगलकपा खरना मखोई कमांडोनी हाइना सक्ताखिबगा लोइना मियाम थोमजिलकपदा नोंमै मरु खरसु कापथोकलमी हाइरे मसिदगी मियाम अदुना हेना खोइसाउनबा हेंगलक्तुना गाड़ी अनिमक इम्फाल तुरेल मपानदा लैबा क्रिमेटोरियम अमगी मनाक्ता थौजिलगा मै थादोखिबनी हाइरे गाड़ी अनि असि मै चाकले हाइबदगे फायर ब्रिगेड की टीमना कननबा संगसिलखि अदुबु गाड़ी अनि याउना मसिदा हाबलखिबा पोलमसिंग अयामबदा तुमना साखरे हाइरे थौदोक असि थोरकपदगे इम्फाल ईस्ट डिस्ट्रिक्ट पुलिस के मसिंग यामलबा पर्सनल सिंगना RAF की पर्सनल सिंगल लोइनना गाड़ी मै थारंबा मियोइसिंग लाक्सिंदुना तनखाइनबा होनबदा टियर गैस सेल सिंग याउना नोंमै मरुसिंग कापखि हाइरे अमरोमदा ngha नुमिदांग वाइरम पुंग 6 लोम तारकपदा हाइंगांग PS की मनुंग चनबा लैकिन थाबी ममांगे तिंग्री खुलगी अवांगदा किलोमीटर अमा मखाइरोम चलगा लैबा चिरिक मितै खुलगी फाम मरी अमसुंग युम तरागा माथोय कुकी मिलिटेंट सिंगना मै थादोकलमले हाइरे